ꯈꯨꯡꯒꯪꯗꯅꯤ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗ ꯊꯥꯖꯅ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯇꯥꯆꯧ ꯇꯥꯆꯧ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯁꯦ ꯏꯃꯥ ꯂꯥꯛꯑꯅꯤꯀꯣ ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯧꯒꯠꯂꯣꯀꯣ ꯇꯥꯆꯧ ꯃꯥꯂꯪꯕꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯔꯒ ꯌꯥꯝ ꯇꯟꯅ ꯍꯣꯏ ꯍꯣꯏ ꯍꯧꯒꯠꯂꯒꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯁꯣꯜꯂꯦ ꯁꯅꯥꯅ ꯂꯥꯎꯔꯛꯑꯦ ꯅꯣꯏꯕꯨ ꯀꯅꯥꯝ ꯍꯧꯒꯠꯇ꯭ꯔꯕꯣ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯅ ꯃꯥꯂꯪꯕꯅ ꯊꯣꯛꯂꯒ ꯏꯃꯥ ꯍꯜꯂꯛꯑꯕꯣ ꯏꯕꯦꯝꯃꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯏꯃꯥꯗꯤ ꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯍꯧꯒꯠꯇ꯭ꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯦꯗꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯆꯟꯗꯣ ꯏꯃꯥ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯣꯛꯐꯦꯠꯇꯧꯅ ꯃꯥꯂꯪꯕꯅ ꯍꯣꯏ ꯏꯃꯥ ꯂꯝꯕꯤꯗ ꯊꯥꯖꯅ ꯏꯃꯥ ꯆꯠꯇꯣꯔꯕꯣ ꯁꯅꯥꯅ ꯈꯨꯝꯃꯦ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯅꯣꯏ ꯇꯥꯆꯧ ꯆꯠꯄ ꯅꯪꯅꯕ ꯆꯥꯛꯇꯣ ꯊꯣꯡꯉꯣꯀꯣ ꯏꯃꯥ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯇꯥꯆꯧ ꯇꯥꯆꯧ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠꯇꯧꯅ ꯇꯥꯆꯧꯒꯤꯗꯤ ꯏꯌꯥ ꯌꯥꯏ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯉꯣ ꯇꯥꯆꯧ ꯊꯦꯡꯂꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯥꯆꯧ ꯁꯣꯝꯗꯅ ꯏꯝꯐꯥꯜꯗꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝꯗ ꯃꯄꯥ ꯆꯥꯎꯕꯅ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯇꯧꯗ꯭ꯔꯤꯕꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯊꯥꯅꯤꯜꯅ ꯈꯨꯝꯃꯦ ꯕꯕꯥ ꯑꯩꯗꯤ ꯂꯣꯏꯔꯦ ꯏꯆꯦꯁꯨ ꯂꯣꯏꯁꯤꯜꯍꯧꯔꯤꯕꯅꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯤꯗꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯤꯗꯣꯛꯂꯨꯔꯣ ꯆꯥꯛꯇꯣ ꯑꯗꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯕꯕꯥ ꯏꯆꯦꯒ ꯆꯠꯃꯤꯟꯅꯈ꯭ꯔꯗꯣꯏꯅꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯏꯆꯦ ꯏꯆꯦ ꯂꯣꯏꯔꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯄꯨꯔꯅꯤꯃꯥꯅ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯂꯣꯏꯔꯦ ꯂꯥꯛꯑꯦ ꯆꯥꯛꯁꯤꯡ ꯌꯧꯔꯒ ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯥꯅꯤꯜ ꯊꯥꯅꯤꯜꯅ ꯈꯨꯝꯃꯛꯏ ꯏꯔꯣꯜꯂꯦ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯔꯦ ꯏꯆꯦ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯗꯣꯛꯑꯦ ꯏꯆꯦ ꯍꯥꯎꯕ꯭ꯔꯥ ꯄꯨꯔꯅꯤꯃꯥ ꯅꯣꯛꯑꯦ ꯃꯔꯝ ꯃꯣꯛꯑꯦ ꯏꯄꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏ ꯌꯥꯝ ꯍꯩꯔꯦ ꯊꯣꯡꯕ ꯊꯥꯅꯤꯜꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯦ ꯍꯩꯕꯅꯦꯕ ꯑꯗꯨꯝ ꯏꯆꯦ ꯑꯩ ꯑꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯏꯆꯦ ꯂꯥꯛꯑꯒꯦ ꯕꯕꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯀꯣꯂꯦꯖꯇ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯟꯅꯕ ꯕꯥꯔꯨꯟꯅ ꯄꯨꯟꯁꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯧꯔꯝꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯦꯡꯂꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯇꯣꯅꯤꯅ ꯍꯥꯏꯔꯦ ꯈꯪꯗꯦꯅꯦ ꯐꯣꯟꯁꯨ ꯑꯣꯞ ꯂꯩ ꯃꯥꯕꯨ ꯀꯔꯝꯕ ꯅꯝꯕꯔ ꯄꯥꯏꯒꯦ ꯕꯥꯔꯨꯟꯅ ꯈꯨꯝꯃꯦ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯚꯣꯗꯥꯔ ꯅꯝꯕꯔꯗꯣ ꯑꯗꯨ ꯄꯥꯏꯕꯅꯤ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯑꯣꯞ ꯂꯩꯕꯣ ꯑꯗꯨꯝ ꯄꯨꯟꯁꯤꯕꯅ ꯒꯥꯔꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯖꯤꯜꯂꯛꯄꯗ ꯊꯥꯖꯗ ꯒꯥꯔꯤꯅ ꯊꯣꯝꯃꯤ ꯊꯥꯖꯅ ꯏꯃꯥ ꯇꯨꯁꯜꯂꯦ ꯑꯌꯣ ꯁꯤꯔꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯃꯤ ꯂꯥꯛꯏꯁꯦ ꯁꯤꯔꯝꯃꯗꯤ ꯑꯌꯥ ꯅꯥꯏꯌꯦ ꯄꯨꯟꯁꯤꯕꯗꯤ ꯊꯥꯖꯗ ꯉꯥꯎꯈꯤꯗꯨꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯊꯥꯖꯅ ꯂꯥꯎꯔꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯑꯌꯣ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯑꯩ ꯈꯔ ꯊꯨꯕꯗꯨꯗ ꯎꯍꯧꯗ꯭ꯔꯦ ꯕꯥꯔꯨꯟ ꯍꯣꯏꯅ ꯄꯨꯟꯁꯤꯕ ꯎꯕꯗ ꯕꯥꯔꯨꯟ ꯍꯥꯏꯔꯦ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯜꯂꯦꯍꯦ ꯄꯨꯟꯁꯤꯕꯁꯦ ꯂꯥꯛꯑꯣꯍꯦ ꯚꯥꯏ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯄꯨꯟꯁꯤꯕ ꯀꯩꯗꯧꯔꯦ ꯊꯥꯖꯅ ꯁꯥꯎꯅ ꯍꯥꯏꯔꯦ ꯅꯣꯏ ꯅꯃꯥꯟꯅꯕ꯭ꯔꯥ ꯃꯥꯁꯦ ꯑꯩꯕꯨ ꯒꯥꯔꯤꯅ ꯊꯣꯝꯕꯤꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯇꯨ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ ꯀꯗꯥꯏ ꯁꯣꯛꯀꯦ ꯌꯦꯡꯒꯦꯁꯦ ꯊꯥꯖꯅ ꯁꯨꯒꯠꯂꯒ ꯍꯥꯏꯔꯦ ꯍꯣꯏ ꯊꯥꯖꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯕꯥꯔꯨꯟꯅ ꯈꯨꯅꯤꯡꯗ ꯊꯤꯜꯂꯦ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯇꯞꯅ ꯍꯧꯒꯠꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯕꯥꯔꯨꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯚꯥꯏ ꯄꯨꯟꯁꯤ ꯅꯪꯕꯣ ꯏꯕꯦꯝꯃꯁꯤꯒꯤ ꯈꯣꯡꯁꯦ ꯁꯣꯛꯑꯦ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯔꯁꯦ ꯅꯪ ꯒꯥꯔꯤꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤꯕ ꯐꯤꯡꯅ ꯍꯣꯏ ꯚꯥꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯗꯣꯛꯇꯔꯗ ꯄꯨꯔꯁꯦ ꯗꯣꯛꯇꯔꯗ ꯆꯠꯁꯦ ꯑꯩ ꯁꯝꯒꯦ ꯒꯥꯔꯤꯗ ꯇꯞꯅ ꯀꯥꯈꯠꯁꯦ ꯇꯞꯅ ꯐꯝꯁꯤ ꯊꯥꯖꯅ ꯑꯌꯣ ꯌꯥꯝ ꯅꯥꯏ ꯈꯣꯡꯁꯦ ꯉꯥꯏꯍꯥꯛ ꯈꯥꯡꯉꯣ ꯗꯣꯛꯇꯔ ꯌꯧꯗꯣꯔꯁꯦ ꯗꯣꯛꯇꯔ ꯌꯧꯔꯛꯑꯦ ꯄꯨꯟꯁꯤꯕꯅ ꯀꯨꯝꯊꯔꯛꯑꯣ
ꯁꯦ ꯇꯞꯅ ꯗꯣꯛꯇꯔꯗ ꯂꯥꯎꯔꯒ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯁꯤ ꯑꯝꯇ ꯗꯣꯛꯇꯔꯅ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯗ ꯍꯤꯞꯍꯟꯁꯤ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯊꯥꯖꯅ ꯌꯦꯠ ꯊꯪꯕ ꯈꯣꯡꯗꯣ ꯊꯥꯡꯖꯤꯜꯂꯒ ꯍꯥꯏꯔꯦ ꯒꯥꯔꯤꯅ ꯊꯣꯝꯕꯅꯦ ꯗꯣꯛꯇꯔ ꯁꯣꯝꯒꯤ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯗꯣꯛꯇꯔꯅ ꯌꯥꯅꯤ ꯌꯥꯅꯤ ꯌꯦꯡꯒꯦꯁꯦ ꯁꯤ ꯅꯥꯕ꯭ꯔꯥ ꯏꯕꯦꯝꯃ ꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯁꯦ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯌꯥꯅꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯃꯥꯒꯤꯁꯦ ꯍꯧꯖꯤꯛꯃꯛ ꯈꯣꯡꯁꯦ ꯍꯩꯔꯁꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯕ ꯇꯥꯔꯦ ꯕꯥꯔꯨꯟꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯊꯥꯖꯅ ꯈꯨꯝꯃꯦ ꯑꯩ ꯇꯥꯆꯧꯗ ꯐꯣꯟ ꯇꯧꯒꯦ ꯕꯦꯛꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯇꯥꯆꯧ ꯐꯣꯟꯗ ꯃꯥꯜꯂꯝꯕꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯊꯥꯖꯅ ꯍꯥꯏꯔꯦ ꯇꯥꯆꯧ ꯑꯩ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯇꯥꯆꯧ ꯅꯪ ꯂꯥꯛꯑꯣ ꯐꯣꯟꯗ ꯃꯥꯜꯂꯝꯕꯅ ꯍꯥ ꯇꯥꯆꯧ ꯂꯥꯛꯀꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯆꯧ ꯂꯥꯛꯀꯦ ꯊꯥꯖ ꯀꯞꯄꯒ ꯂꯥꯛꯑꯣ ꯇꯥꯆꯧ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯀꯞꯀꯅꯨ ꯏꯆꯟ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩ ꯗꯣꯛꯇꯔꯗ ꯍꯧꯖꯤꯛꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯇꯧꯍꯜꯂꯒꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯗꯣꯛꯇꯔꯅ ꯅꯔꯁ ꯏꯕꯦꯝꯃꯁꯦ ꯑꯣ ꯇꯤꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯁꯦ ꯑꯣ ꯇꯤꯗ ꯄꯨꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯕꯥꯔꯨꯟꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯦ ꯅꯪꯕꯨ ꯀꯔꯤꯝ ꯎꯍꯧꯗ꯭ꯔꯕ ꯚꯥꯏ ꯚꯥꯏ ꯑꯩ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯚꯥꯏ ꯑꯩ ꯏꯃꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯜꯂꯣ ꯏꯃꯥ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯏꯃꯥ ꯂꯥꯛꯑꯒ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯑꯩ ꯊꯝꯃꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯁꯨ ꯂꯥꯛꯑꯦ ꯃꯥꯂꯪꯕ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯄꯨꯟꯁꯤꯕ ꯌꯥꯝ ꯉꯛꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯥꯂꯪꯕꯅ ꯍꯥꯏꯔꯦ ꯊꯥꯖꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯣꯂꯦꯖꯇꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯛꯑꯦꯅ ꯄꯨꯈꯠꯂꯛꯄꯗꯨꯕꯨ ꯁꯤꯗ ꯑꯣꯏꯔꯕ꯭ꯔꯣ ꯄꯨꯟꯁꯤꯕ ꯉꯛꯅ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯥꯂꯪꯕꯅ ꯍꯥꯏꯔꯦ ꯑꯩ ꯃꯥꯒꯤ ꯃꯕꯨꯡꯅꯦ ꯏꯆꯟꯕꯨ ꯀꯔꯤ ꯒꯥꯔꯤꯅ ꯊꯣꯝꯂꯤꯕꯅꯣ ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ ꯑꯩꯅ ꯎꯍꯧꯗꯕꯗꯒꯤ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯂꯥꯌꯦꯡꯖꯔꯒꯦ ꯃꯥꯂꯪꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯁꯥꯎꯗꯦ ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯊꯣꯛꯂꯛꯑꯦ ꯄꯨꯟꯁꯤꯕ ꯌꯥꯝ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯅꯥꯕꯒꯤ ꯐꯤꯕꯝꯕꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯕꯤꯔꯣꯀꯣ ꯃꯥꯂꯪꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯗꯣꯛꯇꯔ ꯄꯨꯟꯁꯤꯕꯅ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯂꯪꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯪꯕ ꯅꯪꯒꯤꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯅ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯑꯗꯣ ꯃꯥꯂꯪꯕ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ ꯍꯤꯗꯥꯛꯁꯤꯡꯁꯤꯁꯨ ꯂꯩꯔꯛꯑꯒꯦꯀꯣ ꯃꯥꯂꯪꯕꯅ ꯍꯣꯏ ꯑꯩ ꯏꯆꯟ ꯃꯅꯥꯛꯇ ꯂꯩꯔꯝꯂꯒꯦ ꯑꯗꯣ ꯁꯦꯜꯁꯦ ꯑꯝꯇ ꯁꯦꯜꯗꯣ ꯂꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯂꯒꯦ ꯍꯥꯞꯆꯤꯜꯂꯨ ꯃꯥꯂꯪꯕ ꯑꯗꯨꯗꯤ ꯆꯠꯊꯣꯛꯂꯨꯔꯣꯀꯣ ꯄꯨꯟꯁꯤꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯕꯦꯝꯃ ꯊꯥꯖ ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯥꯖꯅ ꯈꯨꯝꯃꯦ ꯇꯥꯆꯧ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯇꯥꯆꯧ ꯌꯨꯝꯗ ꯆꯠꯂꯁꯦ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯍꯣꯏ ꯆꯠꯂꯗꯣꯏꯅꯤ ꯉꯁꯤꯇꯪꯗꯤ ꯁꯤꯗ ꯂꯩꯌꯣꯌꯦ ꯗꯣꯛꯇꯔꯅ ꯉꯁꯤꯇꯪꯗꯤ ꯂꯦꯛꯑꯁꯤꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯦ ꯅꯪ ꯋꯥꯔꯅꯤ ꯄꯨꯟꯁꯤꯕꯅ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯥꯂꯪꯕ ꯁꯦ ꯍꯤꯗꯥꯛꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯨ ꯂꯩꯔꯦ ꯏꯆꯟꯁꯦ ꯆꯥꯛ ꯄꯤꯖꯔꯁꯤ ꯄꯨꯟꯁꯤꯕꯅ ꯕꯥꯔꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯚꯥꯏ ꯕꯥꯔꯨꯟ ꯅꯪꯁꯨ ꯍꯜꯂꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣꯀꯣ ꯚꯥꯏ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯏꯆꯟ ꯑꯗꯨꯗꯤ ꯊꯥꯖꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯕꯥꯔꯨꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯪꯕꯅ ꯏꯕꯦꯝꯃ ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯦ ꯍꯣꯏ ꯇꯥꯆꯧ ꯆꯥꯛ ꯆꯥꯔꯤꯉꯩ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯂꯥꯛꯑꯦ ꯃꯄꯥ ꯊꯣꯏꯕ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯏꯄꯥ ꯍꯣꯏ ꯂꯥꯛꯑꯦ ꯀꯃꯥꯏ ꯇꯧꯔꯦ ꯕꯕꯥ ꯈꯣꯡ ꯍꯩꯕ ꯂꯣꯏꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯅ ꯍꯥꯏ ꯗꯣꯛꯇꯔꯅ ꯏꯆꯟꯁꯨ ꯆꯥꯛ ꯆꯥꯔꯤ ꯗꯣꯛꯇꯔꯅ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯣꯅ ꯍꯥꯏ ꯍꯤꯗꯥꯛꯁꯨ ꯂꯩꯔꯦ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯂꯇꯥꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯆꯥꯎ 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 ꯑꯣꯛꯂꯕ ꯅꯪꯕꯣ ꯊꯥꯖꯅ ꯈꯨꯝꯃꯦ ꯌꯥꯔꯅꯤ ꯏꯃꯥꯁꯤ ꯑꯣꯛꯆꯔꯦ ꯄꯨꯟꯁꯤꯕꯅ ꯏꯃꯥ
Ima hoidi chak charabo? Lata na khume. Chare chare. Mapa thoibana. Hai mama. Nang ngasidi nacha nupaga doctor sida lehoro. Ai nganta laage. Hayeng doko. Hoi. Moi baba. Thoibana. Ai chale chale. Thoiba chatkhaba matung mama na. Ibungo. Nanga ibungo sigana mapanda tumluro. Punsibana. Hoi ma. Malangba. Lao. Mapanda tumlurse. Malangmana. Hoi. Machangi manakta changa. Ibema. Tachau hoi tumlurage. Ima siga tumoko. Hoi tachau. Makhoi chatkaba matung latana. Tumu. Isa sidi masakna masak fajariba tumoko. Aishu sida tumlage. Nangna nungaitaba yarodine. Ima dhairo. Hoi masi. Nongalakpada malangbagi mamana duk tharinge Purnimana. Ima lai duk thariro. Sanana khume. Haima. Purnima. Bema nang lairo. Hoi ma laine. Ado ima malangbaga thajagadi. Nachan thajado accident tawena ngarangdagi hospital da leki. Purnima pakhale. Ima kayam soino thajabo. Sor sang hontoe sana. Khongdo haidine. Khongdo khara crack chatlena. Purnimana. As yam nungaitiye thajado. Ado ai malangbada phone tawgi ma. Hoi. Tawro. Phone ado laukhatlaga tawe. Purnimana. Hello. Da malangba. Ibema do kamai tawrage. Malangmana phone haire. Purnima. Ibema do ngasi putharaglani. Ado ma kaisu tawdreda. Purnimana. Imana tame pawdo ai noida leye. Malangmana phone haire. Purnima. Ima pailo. Hoi paila kese. Ima pairoye. Kadai. Ibungo chauba. Noibu kamai tawrage. Fare adudi. Ima chak thonglamage ko. Hoi thame. Ibema se phone se. Purnimana. Ima ai muk chatlege ko adudi. Horen amu lage. Hoi. Fare. Amu yauro ko. Chalo. Somdana. Punsibagi mamada. Punsibana. Ima se. Hairo me. Aina haibudu ima. Latana. Ima haige ko. Ibungo malangba. Ima si wa amta haige. Malangba yam ngakna. Ima si kari wano hekta haibiu. Latana makha tare. Nachan nupi se magi khongche fadri phau. Aikhoi de lehlage hayona. Punsibana hairi. Ima sina su pame. Aina hairi se nangbu kari khalige. Malangmana. Ima si ai budi ajare. Ichangi laibak phabani. Ado ai thajadam da hangkige. Ibema thaja. Ima sina hairi si nangbu kari khale. Thajana khume. Tachau. Aigidi tachau ne yarde dum yar. Thajagi paukhum du tabda punsiba haraurame. Malangmana. Ima si ado wafam ta haijage. Lata ngakna. Kai wa noi bungo hayu hekta. Malangmana. Ima si ibema se yum phawudang putharuraga ima hoida mu chatnaba haidana aina khanjariba. Lata noe. Yaye yumda putharurjana. Mapa thoibasu lai. Thoibana. Adudi loisalo. Chatnaba tawrase. Lata na khume. Hoi. Chatlasi yare. Moi baba. Wari sigi ahanba episode matang sida lusinjare. Wari sigi makha tarakpada kari karam tawrakadage habado mayamna comment da thambiramu. Mayamna khallibaduga oirakadebe wari siga chanabare yengsi. Aroibada mayambu amuka na khurumjare.